Yetchani urigum pamil nangi oiba nakada saidangduna su hingningki adubo kaktat piramlei khongse yetpa ngamkidanaba maongda sachaningi pamil nangi phera thakta utang bigumna adubo sinkhre mahot atoppa utang bi amana kaya da suningthiriba aigi mot sinkiba utang bi kalai laimai da satliba laibak laigum akhang kanbi laibak thibi aina tongana tahaliba tamnaba ubada firipagi thamoina magi imung manungna tawriba thabakto yaningbo oiramde saksu khangdaba lamlanbi ama oiramlabaso ma sigi nungai tabasi made phorombasu yai imung sida tawriba nature si mihoiba magi nature natre hokiba mamangi punsigi tangkakta mana tathi chaibi kiba nongmataso nushina ngangbi khidaba mayamdo thawaina minungsi pokludrabaso mayamna tongana tahaliba ngasi khaki phibamsi ubada nungshiba phawri ngasi gi thaongsina mamangda mana tawkiba mayamdo hena maral sirak phelakle phirepa hokiba wariduna tapna ma chaina phawrakle thonglare matamdugi chaina do tapli magi susaro adubu ma asum naire saksai thak phazadadana atomda tongana charani ne aina keso haibiroi natraga imana ke herke moina di punna chase habanida aduda firipa khangle tamdana magi imung sibo kankhatle habasimadi adubu notsle aduda kedorama chaba thakpa yadabagi handoke tawba alsingi mamangdi kaise moina hangoi kini khanba pabung imadi hangoi khra chagolindudi mahusana adubu kamai hangoi deba haksang ngai tabago pam kana lege sak saba yade hardi maya pulap lang na chadowa hore numidang deidi pulap pun chamina se ayalaktra sungairam moina ngairu no hidak chaba thenkini namdana chimbalda insilaklabadi adu oirangana aina thabuk chathom daida nangi chimbal photchilamba taredana karam haina photo rima haidokpa yade dingera followra yetum yarga photo natida aigi khufot sidi chimalda chaina fauroi thamoina faurok kadoma taningdeda sakdo jathose sangbige mini yinga chaba hinadi phirepa mamit tamnoishinki charo medushale tamna muksama monongda phirepa no ishinlaga leiriba saktamda yingli phirepa magi itenba musimmuba paduda yingli adudagi suklap tawbal haibaktuda amo khangde magi saktamduda mit anido phajinbagi rasi amadi chongthoktuna tari adoni tamnana mit thaiba ngamdabaso phirepa mamit sat pangthorakpada tamna suran bigum no pachat leplaga mamit mana khap koilele phirepa nokthoragle noksilakpaduda hini character na cheri kai chagi na ngoksinei no ikhade khaladana nupana tadawna khatpana teda sumno ningakpa nokbosu kai kage hurala ringdraso phone da mingzauda nani yingbadi kaidi mini yingbadi thajaningi suru prabab changi nungaiba mikupta soi mangki e tamoyai nangdi sida kaidoriba aini nga saide koi thiri thabak thingi hairaga phirepa phadi yengthore masadu sabung tawi wari amaga laikre opposite sex ka oire playminariba misaktunaga aduna ma ka amada hek pulapna leiba haisidabu icham chamnaso mina kari khankini kari oina khankini ukini haibagi akiba made ngasigi society sida leiribani maru oina magi maral tamnada sibiki gadra sini mangondadi kan amtana wa ngang basungamloi adubu asonma misak sida onsin bikini haina pakhat chawsabani hidaguli charabuna check torambani suru phirepana tamna matomda chak saba ukhibaduda khradi pakhat kibani chakhumda oidaba ngangliba mayamduga loin hek haidoklamgadra khanna masa khitang sagale suru changsilaga tamna nangdi da guli charabra charani chak chaba loire haiduna makhut hamakpaduda phirepana amta susadana chakre khranga sai nang changal chungeida shuruna phare chathoko ado nangge gese lamhai oina sum chatna khibatu nungaite ningo amadi kaunase ado aina khrasu halamdaw male
ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯣ ꯇꯥꯝꯅ ꯃꯁꯥꯗꯨ ꯍꯩꯅꯕ ꯋꯥꯠꯂꯦ ꯃꯥ ꯐꯤꯔꯦꯞꯄꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯨꯝꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯜꯂꯛꯂꯦ ꯈꯣꯡꯊꯥꯡꯗꯨ ꯀꯥꯁꯤꯟꯗ꯭ꯔꯤꯉꯩꯗꯗꯤ ꯁꯤ ꯌꯧꯅ ꯃꯥ ꯍꯩꯅꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯍꯩꯅꯗꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯏꯃꯨꯡꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯗꯨꯕꯨ ꯀꯣꯟꯅ ꯇꯞꯅ ꯍꯩꯅꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯩꯅꯔꯛꯂꯣꯏ ꯈꯪꯅ ꯈꯪꯅ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯏꯆꯦ ꯀꯧꯕ ꯇꯥꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯩꯅ ꯏꯆꯦ ꯀꯧꯐꯝ ꯊꯣꯛꯄꯅꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯧ ꯆꯍꯤꯁꯨ ꯂꯣꯡꯒꯥ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯩꯅ ꯈꯔ ꯍꯜꯂꯤ ꯇꯥꯝꯅ ꯅꯪ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯕ ꯍꯩꯅꯗꯕ꯭ꯔꯥ ꯃꯤꯡꯒꯧ ꯑꯃꯨꯛ ꯈꯟꯅꯔꯒ ꯂꯩꯗꯧꯕꯒꯤ ꯃꯍꯨꯠ ꯃꯤꯡ ꯀꯧꯅꯧ ꯑꯗꯨꯅ ꯍꯦꯟꯅ ꯀꯣꯏꯅꯗꯕ ꯍꯦꯜꯂꯛꯀꯅꯤ ꯑꯃꯨꯕꯤꯅ ꯍꯥꯏ ꯅꯣꯏꯕꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯅꯣꯏꯒꯤ ꯅꯊꯧ ꯆꯠꯊꯣꯛꯅꯔꯨꯔꯣ ꯆꯠꯂꯣ ꯅꯪꯉꯤꯒ ꯅꯪꯗꯦꯒ ꯑꯃꯨꯛ ꯇꯧꯅꯔꯛꯀꯅꯣ ꯁꯨꯔꯨꯅ ꯏꯃꯥ ꯅꯪꯅꯤ ꯊꯣꯛꯂꯛꯑꯒꯦ ꯆꯠꯂꯗꯣꯏꯅꯤ ꯑꯁꯨꯝꯅ ꯈꯨꯝꯈ꯭ꯔꯒ ꯐꯤꯔꯦꯞꯄꯗ ꯑꯃꯨꯛ ꯑꯗꯨ ꯇꯥꯝꯌꯥꯏ ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯈꯔ ꯉꯟꯅ ꯍꯥꯏꯊꯔꯛꯀꯦ ꯑꯗꯨꯒ ꯇꯥꯝꯅꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯔꯁꯨ ꯈꯟꯃꯤꯟꯅꯔꯨꯁꯦ ꯐꯤꯔꯦꯞꯄ ꯌꯥꯅꯤꯡꯂ ꯃꯥꯜꯂꯦ ꯃꯉꯛꯅ ꯍꯥꯏꯅ ꯅꯣꯝꯃꯛꯏ ꯇꯥꯝꯅꯥꯅ ꯑꯗꯣ ꯐꯤꯔꯦꯞꯄ ꯑꯩꯒꯤ ꯊꯕꯛꯇꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯌꯥꯗꯣꯏꯅꯣ ꯁꯨꯔꯨ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯒ ꯀꯩꯅꯣ ꯏꯇꯩ ꯀꯧ ꯑꯩꯉꯣꯟꯗ ꯏꯆꯦ ꯊꯣꯛꯑꯗꯤ ꯃꯉꯣꯟꯗ ꯏꯇꯩ ꯊꯣꯛꯇ꯭ꯔꯣ ꯃꯤꯡꯒꯧꯁꯤꯅꯅꯦ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯛꯇꯣꯏꯁꯦ ꯐꯤꯔꯦꯞꯄ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯂꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯛꯏ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯍꯪꯉꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯐꯝꯊꯔꯛꯂꯦ ꯇꯥꯝꯅꯥꯒꯤ ꯃꯁꯝꯒꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯅꯥꯟꯊꯕꯤꯔꯒ ꯑꯗꯣ ꯇꯥꯝꯅꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯃꯥ ꯑꯣꯏꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯑꯃ ꯈꯣꯏꯖꯤꯈꯥꯗ ꯃꯤꯇꯝꯕ ꯇꯥꯡꯀꯛꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯁꯨ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯇꯥꯝꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯏꯆꯥ ꯑꯃꯕꯨ ꯑꯩꯅ ꯅꯥꯎꯄꯨꯕ ꯉꯝꯈꯤꯗ꯭ꯔꯁꯨ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕ ꯐꯪꯍꯟꯕꯤꯗꯧꯔꯦ ꯁꯤꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯀꯩ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯗꯨꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯏꯃꯥꯁꯦ ꯃꯁꯥꯒꯤ ꯋꯥ ꯈꯔ ꯍꯩꯇꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯃꯕꯨꯛꯇꯤ ꯑꯗꯨꯝ ꯐꯕꯅꯤ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯐꯔꯦ ꯅꯪꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯣꯀꯣ ꯐꯖꯅ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯉꯥꯛ ꯌꯧꯔꯛꯈꯤꯒꯦ ꯑꯗꯨꯒ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯂꯤꯚꯤꯡ ꯁ꯭ꯇꯥꯏꯜ ꯈꯔ ꯈꯦꯠꯅꯕꯅꯤꯅ ꯅꯪ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯦꯆꯔꯁꯦ ꯍꯩꯅꯔꯣꯏ ꯃꯤꯇꯣꯞꯇ ꯃꯤꯅꯨꯡꯁꯤ ꯈꯔ ꯋꯥꯠꯄꯅꯤ ꯑꯗꯣ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯈꯥꯡꯉꯣ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯀꯩ ꯂꯩꯔꯛꯑꯣꯒꯦ ꯇꯥꯝꯅꯥ ꯁꯨꯔꯨꯒꯤ ꯆꯤꯝꯕꯥꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯏꯐꯥꯎ ꯐꯥꯎꯍꯜꯂꯤ ꯍꯪꯒꯣꯏꯒꯗꯧꯕ ꯍꯩꯅꯔꯣꯏꯗꯕ ꯃꯑꯣꯡꯅꯤ ꯌꯥꯔꯅꯤꯗ ꯍꯧꯖꯤꯛꯀꯥꯟ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ ꯐꯥꯎꯔꯛꯄ ꯀꯥꯟꯗꯁꯨ ꯑꯩꯉꯣꯟꯗ ꯏꯀꯥꯏꯒꯅꯨꯀꯣ ꯆꯥꯅꯤꯡꯉꯗꯤ ꯍꯥꯏꯔꯛꯑꯣ ꯐꯔꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯛꯈ꯭ꯔꯒꯦ ꯇꯥꯃꯣꯌꯥꯏꯅ ꯑꯩ ꯉꯥꯏꯔꯝꯃꯅꯤ ꯑꯔꯣꯏꯕꯗꯁꯨ ꯑꯃ ꯊꯦꯠꯆꯤꯜꯂꯝꯃꯤ ꯍꯥꯏꯒꯤ ꯃꯇꯥꯒꯨꯝ ꯁꯨꯔꯨ ꯃꯃꯣꯟ ꯇꯧꯔꯒ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ ꯍꯦꯛ ꯊꯣꯔꯛꯄꯒ ꯁꯛꯇꯝ ꯑꯃ ꯑꯣꯜꯂꯛꯏ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥ ꯇꯥꯝꯅꯥꯒ ꯎꯔꯒ ꯅꯨꯃꯤꯠ ꯑꯃ ꯍꯧꯖꯤꯛꯁꯨ ꯃꯥ ꯀꯥꯎꯗ꯭ꯔꯤ ꯐꯤꯔꯦꯞꯄ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯅꯤ ꯁꯨꯔꯨꯅ ꯐꯤꯔꯦꯞꯄ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕ ꯈꯪꯂꯕꯅ ꯐꯤꯔꯦꯞꯄꯁꯨ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯑꯣꯏꯔꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟ ꯁꯨꯛꯊꯥꯡ ꯊꯥꯡꯗꯍꯟꯗꯕꯅꯤ ꯅꯨꯄꯤꯗꯨꯒ ꯂꯩꯈ꯭ꯔꯅꯤ ꯑꯣꯟꯁꯤꯟꯅꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯟꯕꯒꯤ ꯃꯇꯝ ꯐꯪꯍꯟꯈꯤꯗꯕꯅꯤ ꯅꯣꯡꯃ ꯑꯃꯗꯤ ꯐꯤꯔꯦꯞꯄ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗ ꯐꯤꯔꯦꯞꯄꯒꯤ ꯃꯣꯕꯥꯏꯜꯗꯣ ꯀꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯁꯨꯔꯨꯅ ꯀꯣꯜ ꯃꯅꯝ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯅꯠꯇꯅ ꯇꯧꯁꯤꯜꯂꯛꯈꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯐꯪꯖꯗꯕ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯗ꯭ꯔꯕ ꯅꯨꯄꯤꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯣꯕꯥꯏꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯤꯡꯗ ꯅꯠꯇꯕ ꯏꯃꯣꯖꯤ ꯑꯃꯗ ꯁꯦꯞ ꯇꯧꯕ ꯅꯝꯕꯔ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯄꯥꯏꯗ꯭ꯔꯦ ꯈꯪꯉꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯂꯦꯞꯇꯦ ꯇꯥꯝꯅ ꯍꯟꯗꯛꯇꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯣꯟꯗ ꯏꯊꯤ ꯊꯤꯅ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯨꯔꯨ ꯀꯥꯛꯁꯤꯜꯂꯛꯏ ꯐꯤꯔꯦꯞꯄ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯗ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯟ ꯄꯥꯏꯔꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯃꯥ ꯑꯃ ꯄꯥꯏꯍꯜꯂꯛꯑꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏꯁꯦ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯐꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯇꯧꯔꯛꯏꯕ ꯐꯣꯟ ꯈꯨꯇꯧꯁꯦ ꯑꯩ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯈꯥꯅꯕ ꯅꯪꯅ ꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯖꯩ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯒ ꯅꯪꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ ꯅꯨꯄꯥꯁꯦ ꯑꯩꯅ ꯅꯝꯗꯅ ꯃꯨꯜꯂꯒ ꯂꯩꯈꯤꯕ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤ ꯃꯃꯥꯡꯗ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯑꯩꯗꯤ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ
ꯑꯩꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯒ ꯆꯠꯂꯨꯕꯗ ꯐꯖꯐꯝꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯁꯣꯝꯅ ꯑꯣꯏꯅ ꯈꯔ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯥ ꯁꯨꯔꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯕꯅꯤ ꯃꯥꯒ ꯈꯪꯅꯕ ꯃꯤꯁꯛꯇꯣ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯀꯣꯜ ꯇꯧꯔꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯨꯅ ꯑꯣꯏꯅꯒꯦ ꯈꯜꯂꯨꯕꯅꯤ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯤꯜꯂꯛꯏ ꯁꯤꯔ ꯐꯥꯎ ꯃꯤꯀꯨꯞꯇꯨꯗ ꯈꯜꯂꯛꯏ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯈꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯃꯥꯏꯊꯣꯡ ꯁꯦꯝꯈꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯅ ꯇꯥꯛꯆꯅꯤꯡꯕꯤꯗꯣ ꯌꯥꯝꯅ ꯁꯣ ꯇꯧꯖꯕꯤꯗꯣ ꯏꯀꯥꯏ ꯄꯤꯔꯨꯞ ꯈꯨꯝꯈꯤ ꯃꯃꯥꯟꯅꯕꯤ ꯃꯔꯛꯇꯒꯤꯁꯨ ꯅꯨꯃꯤꯠꯇꯨꯗ ꯃꯉꯣꯟꯗ ꯐꯖꯅ ꯑꯣꯟꯁꯤꯜꯂꯅꯨ ꯍꯥꯏꯗꯨꯅ ꯉꯥꯡꯉꯝꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨꯅ ꯁꯨꯔꯨ ꯍꯦꯟꯅ ꯏꯀꯥꯏꯈꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯍꯟꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯇꯨꯅ ꯂꯥꯛꯈꯤ ꯅꯨꯄꯥꯁꯤꯗꯒꯤ ꯃꯤꯅꯨꯡꯁꯤ तांदुना नुपासे माना फादुना लाकपनी तामना खक्तना मिसक्तो सुरुनी खंगदबनी सुरुनदी तामनाबु यामना हक्सिना मुन्ना खंगलिबनी हौकिबा इकायबा नंखिबा पुनमक्तु निंगसिंगलगा मतमदुदा नंगना इबु मयाम ममांगदा इकायबा पिखिबा अदुगी इकायबदा अय हजिफाव फट्री अय फबा सुंगमगमद्री अदुना नंगबुसु अयना नुमितुदा फंखिबा चैनादुगा चप मानबा चैना पीगनी मयाम ममांगदा अयगी नुपा मुनबिसु तहनगनी अदुगा अयना मयामदगी मिनुंगसि खोंगतगनी नंगबुना नंगक समलाक्तना इनलगा तांथोखिनी अयना ngambagi changse nang mikuptada khangakani बोरिस से हवे थिंग थिंग हगलै मयाम थबक सनख्रबनी माना हगलबीदो हाकम चंदना मसादो इतन तन चाखुम चंगलगलगा फिल्टर दे इसिंग ग्लास अम यार थई ग्रग्रा तामदाना कोन मयाम अमा बेसिन द फेंगम बदुदा ममेत मना खसिंग सिंगी ए तेमा कगिनो इतेमना थबक तोरिदे इतेमा तिलो लेरमगनी मा माइ तौससनी इचे तिलो बुदी माना फेंगे हरमने अदुदा अइना सुम कैसु तौद्रमिना फेंगदोगने फेंगदोपने नंगी साक थिबिरओरा बोरिस डाइनिंग टेबल चेयर दा चिंथरागा फमले यानी यानी ऐ चादबु ngaksu wali kona tan charagi itei mo pathajaro nangge thugi mingaudo mimma karakano mina takraga phasade maru aina imaga nangge tei magana takraga aingon onsilakani ai adu yam talle hainade hoi aduda amu su kauningak paikta Arun chakhum da krokok changi lerambani du da hafit yingi aduga tamna da yingni yingna changakpada Boris na fami du uda Boris ke tamak tu da kit famjile Boris machin thiraga as namai koi ke in kaire adu mai na kana tongnage kai minusi bo chin ta ta ge thirakani Arun ikhang khang no wakhalai thangna ba chair du da amu famlaga noi che se ubada ai se ngawre ha haidi sum leidana ikoi koi ba ngawe haidi lanam khankini ko Boris pisum namin khalaga matom thamang je sieng mapukse Boris chak to iche changa aga thialo ko hairam laga tamna chakhum lomdagi queen election batan dai thokre Arun gi mi ing tane Boris ui tawriba phibam do adoga table da makhutta khangpu phuraga Arun su phat Boris on silei nupi phajaba mung tham hauraba noyum sa as yam haina deko asopa miya male pakhang ni leisabi du chopu bu kaino apa mung si phawda di kamai luhonga isa poga chadana da sandok tuiba mai khangna bu leizala amtang hangbi gira nang khra as nang mau si kyam pamge Arun ikhang khang dra haranga nupa mayung ga walo ni raba mau oradi ke sukai de kaino hera hausi kan da bu leisabi mau chap manare maming khak tabang ngai leisabi su aduna si sukai di kaino mau ni hena phare da leisabi dai leisabi ne na maram chat yak lawbi thengna daw saruk asina fare adai di mi sina ba yawrani aina koi daw tori banu pi dudi maram chat phajai kem da tawde ataw ba khran tawbani loina mak chen thalakano ko hoi hoi aduni helam basu kana na khangba natra manda bisni am sathi se oh night club da bar da hotel da puk kangba foreigner chawang mangba singa jagoi saminaba aman bakang buduri am chamam ni sira aduna duni dina nang thawak saloidra sida hanjilai sina kaige charko salo sida nang kuin thambe aroi akoi tamoy ongradi nang aina kan bisunga moi kaige ai khatki ga haibro mana hat ki dobogi maram lei adu hoiranga na ai sunu mai pare dana
ꯑꯗꯣ ꯅꯪ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ? ꯄꯨꯡ 2ꯗꯩ ꯇꯔꯨꯛ ꯐꯥꯎꯅꯤ ꯆꯠꯈꯤꯔꯣꯏ ꯑꯗꯨꯗꯤ ꯆꯥꯛ ꯊꯤꯔꯣ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩ ꯌꯨꯝꯗꯩ ꯆꯥꯔꯛꯇ꯭ꯔꯦ ꯏꯃꯥꯅꯗꯤ ꯊꯤꯍꯧꯔꯕꯅꯦ ꯀꯥꯎꯔ ꯂꯥꯛꯑꯕ ꯂꯝꯕꯤꯗ ꯅꯤꯡꯁꯤꯡꯉꯛꯇꯅ ꯅꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦꯅꯦ ꯍꯦꯛꯇ ꯆꯪꯉꯛꯑꯕꯅꯦ ꯍꯟꯖꯤꯜꯂ ꯆꯥꯕꯗꯣ ꯇꯜꯂꯕ ꯐꯠꯖꯩꯅꯦ ꯆꯥꯛ ꯆꯥꯕꯕꯨ ꯀꯥꯎꯋꯦ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯁꯦ ꯈꯔ ꯂꯩꯔꯗꯤ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯋꯦꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯩ ꯌꯥꯏꯔꯝꯕꯁꯨ ꯁꯣꯏꯗꯦ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯁꯤꯗꯤ ꯃꯇꯥꯝꯅꯤꯅ ꯁꯤꯕꯒꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ ꯀꯥꯂꯦꯟꯗꯒꯗꯤ ꯆꯠꯈꯤꯅꯨꯀꯣ ꯃꯪ ꯃꯅꯥꯛꯇ ꯃꯩ ꯇꯦꯛꯄ ꯉꯝꯃꯣꯏ ꯏꯪꯊꯝꯊꯥ ꯑꯣꯏꯔꯗꯤ ꯈꯔ ꯐꯩ ꯇꯤꯜꯂꯣ ꯆꯥꯛꯈꯨꯝ ꯆꯪꯉꯛꯏ ꯍꯩꯃꯥ ꯑꯦꯔꯣꯟ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯈꯔ ꯆꯥꯃꯤꯟꯅꯔꯣ ꯕꯣꯔꯤꯁꯅ ꯑꯁ ꯀꯞꯄꯨ ꯀꯞꯅꯤꯡꯉꯝꯃꯅꯤ ꯅꯪꯗꯤ ꯏꯇꯩꯃꯩ ꯋꯥꯁꯦ ꯑꯦꯔꯣꯟꯅ ꯀꯞꯄꯨꯗꯤ ꯀꯞꯅꯤꯡꯉꯦ ꯄꯤ ꯇꯥꯐꯝꯗꯤ ꯑꯣꯟꯅꯔꯦ ꯅꯥꯇꯣꯟꯗ ꯑꯣꯏꯅ ꯅꯥꯟꯊꯔꯛꯑꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯔꯨꯃꯥꯟ ꯄꯨꯊꯣꯛꯂꯒ ꯃꯅꯞ ꯁꯤꯠꯂꯛꯄꯗꯨꯗ ꯕꯣꯔꯤꯁꯅ ꯍꯪꯒꯣꯏꯗꯨꯅ ꯌꯥꯡꯂꯦꯟꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯈꯪꯁꯨ ꯁꯨꯗꯦꯛꯂꯝꯃꯤ ꯑꯦꯔꯣꯟ ꯁꯣꯔ ꯊꯤꯡꯉꯒ ꯅꯃꯥꯏ ꯃꯊꯤꯕꯣꯡ ꯁꯣꯔꯒ ꯂꯣꯏ ꯊꯤꯡꯉꯤ ꯅꯨꯡꯊꯤꯜꯋꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯇꯥꯝꯅ ꯄꯨꯔꯒ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯣ ꯑꯃꯨꯕꯤꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯅ ꯀꯣꯀꯤꯂꯥꯗ ꯏꯁꯧ ꯇꯧꯏ ꯅꯪꯁꯨ ꯃꯄꯥꯅꯤ ꯈꯔ ꯉꯥꯡꯁꯛꯎꯀꯣ ꯍꯌꯦꯡꯅꯦ ꯃꯤꯃꯥꯡ ꯐꯝꯅꯕꯒ ꯇꯜꯂꯦ ꯍꯥꯏ ꯑꯩꯅ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯉꯥꯛꯁꯨ ꯀꯣꯏꯊꯣꯛ ꯆꯠꯁꯅꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯁꯞꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯅꯦ ꯍꯅꯨꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯆꯝꯅ ꯂꯣꯏꯅꯕ ꯈꯛ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯤ ꯃꯔꯤꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯅꯪꯅ ꯅꯃꯧꯁꯤꯒꯤ ꯈꯛꯇꯃꯛ ꯈꯜꯂꯤꯁꯨ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥꯁꯤꯗꯤ ꯅꯆꯥꯒ ꯅꯃꯧꯒ ꯎꯔꯒ ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ ꯃꯥꯅ ꯍꯦꯟꯅ ꯂꯩꯅꯤꯡꯂꯝꯃꯣꯏ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤꯀꯣ ꯃꯥꯁꯨ ꯁꯦꯜ ꯆꯤꯟꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯀꯥꯟꯁꯤꯜꯂꯛꯑꯦꯗꯅ ꯄꯨꯝꯅꯃꯛ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯟꯅꯤ ꯑꯄꯪꯕꯤ ꯅꯃꯧꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯅꯤ ꯍꯌꯦꯡ ꯃꯥꯏ ꯅꯨꯄꯥꯁꯤ ꯃꯤꯅ ꯃꯨꯟꯈꯤꯕ ꯁꯣꯏꯗꯕꯅꯤ ꯃꯥ ꯂꯥꯡꯒꯅꯨꯀꯣ ꯂꯥꯡꯅꯨ ꯅꯨꯄꯥ ꯃꯨꯟꯕꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯃꯨꯟꯕ ꯆꯤꯡꯉꯦꯗ ꯃꯃꯥ ꯅꯪꯁꯨ ꯀꯅꯥꯝꯇ ꯈꯪꯉꯝꯗꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯌꯥ ꯂꯥꯡꯕꯗꯨꯅ ꯃꯤꯅ ꯂꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯇꯥꯝꯅꯥꯁꯤꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯃꯥꯕꯨ ꯀꯔꯤꯗ ꯂꯥꯟꯒꯦ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯤ ꯋꯥ ꯂꯣꯏꯅꯈꯤꯕ ꯅꯥꯈꯩ ꯁꯦꯡꯅꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯌꯨꯝꯁꯦ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ ꯑꯣ ꯑꯗꯨꯗꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯂꯣꯟꯕ ꯇꯥꯍꯟꯗꯣꯔꯤꯕ꯭ꯔꯥ ꯇꯥꯍꯟꯕ ꯅꯠꯇꯦ ꯂꯣꯜꯂꯤꯕꯅꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯛꯏꯕ ꯅꯆꯥ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯂꯣꯜꯂꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ ꯃꯤꯗꯤ ꯃꯁꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯧꯖꯈꯤꯕꯅꯦ ꯃꯥꯗꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯖꯈꯤꯗꯕꯗꯨꯅꯤ ꯌꯥꯈꯤꯗ꯭ꯔꯕꯁꯨ ꯍꯣꯡꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯍꯌꯤꯡ ꯈꯣꯏꯅ ꯉꯦꯉꯥ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯛꯀꯅꯨꯀꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯑꯣꯏꯅ ꯀꯣꯛꯁꯦ ꯁꯥꯏ ꯍꯥꯏꯗꯨꯅ ꯀꯣꯀꯤꯂꯥ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯍꯤꯞꯄꯤ ꯑꯃꯨꯕꯤ ꯑꯃꯨꯛꯁꯨ ꯐꯝꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯇꯨꯝꯁꯤꯜꯂꯨ ꯑꯗꯨꯒ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅꯅꯦ ꯑꯃꯨꯛ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯌꯥꯛꯅ ꯁꯥꯔꯝꯕ ꯅꯨꯡꯁꯥ ꯅꯣꯡꯁꯨ ꯖꯔ ꯖꯔ ꯃꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯣꯜ ꯃꯅꯨꯡꯗ ꯁꯨꯔꯨꯅ ꯐꯤꯔꯦꯞꯄꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯄꯨꯔꯤ ꯇꯨꯡꯗꯅ ꯏꯅꯔꯛꯏ ꯇꯥꯝꯅꯥꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯎꯔꯒ ꯃꯥꯁꯨ ꯀꯔꯤꯒꯤ ꯀꯜꯂꯛꯂꯣꯏ ꯂꯨꯍꯣꯡꯂꯕꯤ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯕ ꯅꯨꯡꯁꯤꯕ ꯊꯧꯑꯣꯡ ꯑꯃꯠꯇ ꯍꯦꯛ ꯐꯪꯈꯤꯗꯦ ꯃꯍꯥꯛ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯁꯨꯔꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯨꯡꯗ ꯏꯅꯔꯛꯂꯤꯕ ꯇꯥꯝꯅꯥꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯈꯪꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯣ ꯐꯣꯡꯅ ꯇꯥꯝꯅꯥꯒꯤ ꯃꯃꯥꯡꯗ ꯎꯍꯟꯕ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯤ ꯃꯈꯜ ꯐꯨꯔꯤꯠ ꯃꯈꯜ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ ꯐꯤꯔꯦꯞꯄꯗ ꯀꯦꯁꯤꯟꯅꯔꯒ ꯃꯈꯜ ꯑꯃꯃꯨꯛ ꯈꯜꯍꯜꯂꯤ ꯑꯃꯃꯨꯛ ꯃꯥꯒꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯇꯥꯝꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯇꯥꯝꯅꯥ ꯅꯪꯒꯤꯗꯤ ꯂꯩꯅꯤꯡꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯃꯗꯤ ꯈꯜꯂꯨꯗꯅ ꯐꯤꯔꯦꯞꯄ ꯐꯨꯔꯤꯠꯁꯤꯡꯗꯨꯗꯒꯤ ꯑꯅꯤ ꯇꯥꯞ ꯈꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯏ ꯃꯤꯉꯣꯟꯗ ꯈꯜꯂꯣ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯊꯣꯟꯅꯤꯡꯉꯗꯤ ꯑꯃ ꯀꯣꯛ ꯄꯥꯝꯖꯅ ꯊꯣꯟꯕꯤꯌꯨ ꯁꯤꯒꯤ ꯀꯂꯔ ꯑꯅꯤꯁꯦ ꯃꯉꯣꯟꯗ ꯄꯛꯆꯅꯤ ꯁꯨꯔꯨ ꯐꯤꯔꯦꯞꯄꯗ ꯈꯤꯇꯪ ꯁꯥꯎꯏ ꯁꯛꯐꯝ ꯍꯣꯡꯈꯤ ꯃꯥꯅ ꯄꯦꯅ ꯏꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯐꯤꯔꯦꯞꯄꯅ ꯑꯃꯨꯛ ꯀꯟꯊꯣꯔꯛꯄꯅꯤ ꯁꯨꯔꯨ ꯑꯃꯨꯛ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯤꯔꯦꯞꯄꯅ ꯄꯤꯔꯛꯄ ꯐꯨꯔꯤꯠꯇꯣ ꯍꯥꯞꯆꯤꯜꯂꯒ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯇꯥꯝꯅꯥꯒꯤ ꯐꯤ ꯑꯃꯅꯤꯁꯨ ꯂꯩꯔꯛꯂꯝꯃꯤ ꯃꯣꯜꯗꯨꯗ ꯔꯦꯁꯇꯨꯔꯦꯟ ꯁꯣꯍꯥꯞ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯍꯨꯝꯗ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯤ ꯍꯥꯏꯅ ꯐꯝꯃꯤꯟꯅꯩ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯩ ꯁꯨꯔꯨꯒ ꯐꯤꯔꯦꯞꯄꯒꯅ ꯐꯝꯃꯤꯟꯅꯩ
Suru mana chaningbado phirepada si chaningi si chasi haidana makuttu thillaga tai. Better to suchage. Kay chasige. Phirepada 2 cappuccino 2 chicken chili aduga fruit salad amuga. Thank you. Waiter changre Suruna. Kaino tamna gidi. Tamna kitang ikaire. Aidi chaning neda. Fruit salad to namagini. Madi thau thum chabasi haina roina tawuni. Chumi thau thum sasiladi chakhaw mathagang olakpagum ma hangoirakpani. Suru khaban bakradi phawi. Adubu nokmi tawsiniraga haina singna phazilli. Sauningbagi khamanbagi ihuldo. Suruna. Atay di yara do tamna. Nangwa kaya sungangde haini desu haide. Wayam ngangda bisa aidi haina deko mapukluba miyam mali. Tamna na. Nganngay laytabay ni. Phiripana. Jusam thakira tamna. Yarnida. Yagan krenangso apamam di haibiyabani. Aday wa makhamung tanadre. Nga kitong chana baso puthorakle. Ahum do chaminay charaga thorai. Surudi mayam na masakhang mamigo ebaga machinbaldagi marks thade. Sunglass thadokte parking area da sulak panina ahum do pulap lakmine. Tamna na tumwairap chatli anidana mamangda. Manglamba nong duso paurak matum lantak na kiktarak pahorakle. Adudagi kong nakan na tasan bahorakle. Suru chot patare khanna phirepa magi pamamda khangkon kolaga chingduna cheli. Phirepa masu suru chot krani matagum magi kota lakthoklaga surugi makokta khanbirakle. Kansilakle nong duso adubu tamna matay manaw anigi nungsi maongdo uraga ira thang kalakna yingli. Madi taptharaga tabli khongthang thanglambadagi chaplepkre. Makhoi anigi naknaba marina thamoida hanjin mairi surakle. Nupasi nupisigidama wasaba matauda kalakpa lisingi ihul thamoida mikup khoding phaurai. Mana phangkidaba mina phangkiba nungsiba matau singsina hena khangmagambagi chang landuna laiman oirakle. Penthokna upai leita sonje. Summa mayamse agi mangda uhannaba natra. Nangna matam khra khangko hairise. Khange adum khange. Sumba yengba ngamdaba aina supang phangkitraba mayamse uraga ai khange. Aingondana khaba miding magi maphamdana khoithomnaba nataw. Ai kalaklam loi khanbra. Nangi punsida ai hanjinna laklaga magi nungaiba mungidi khallode. Adubu ai nakhoini bu uraga yamda kale. Ai mabu urakana hena sukale. Phirepa hutlei tharaglaga thona chelei. Makhut anina tamnagi makokta khumjinbiraklaga. Nongse kansalai nasado loina chole. Krathuna lao amonmi. Thingu fo dumai tapte imon he moladana.